Hello everyone, ahanba magtada mayam pumna magpui kongrona khurumjari duga aigi channel sida mayam bu taramna okjari ngasi se ai fi khara sudokjare fi singse habdi aina sum setluraganda mayam su tawnaramgani na khalle sum setluraganda khoina nongma selu taragadi phane fi ke sidi dum suteng atek habdi machu tawidana ko aduga fi se khogi chanangum mang khotpa adumai su tawidana ko adui pot to ai se thabak na maram oiraga shooting myam su tawbaga aido fi singse loina mak illuraga namjalaga thamgiba haitare ko nongma illuraga amuk inbada yade ba hojiki fi singse ko aduduna amuk illuraganda chanang loi kokrakanda namjalaga thamba fi khara leiba ko phanek su haitare adugi pochai singdo adugi fi singdo aina ngasi se loin puthoga sudoe aduga ngasi se thabak amakhak su chatkadabani ado thabak to chatringai mamang da aise fi singje loinamak ngarang nungdang puthok urabani na suddenly ngasi khanghaudana thabak chatpagi program lakpado aido adugi mamang do oina sudoga ismaina loi phauto horeba ko aduga phauto matungda aise phajana lausale kangakanda aduga thupchalaga mai gi mafamda thamgre si oi taragadi mathang thabak chatpa matamna su amuka setningai haitare ko ne chana ka yaur leirabani na setnaba phanek phi do matik chana lerani dana ko adumain tawe do phanek phi se amumuk seluraga hekta namjalaga maina thamgi base adum mathang setpada bera kai ba aduduna mi mamang da su masana andaba su man ba ko aduduna aina chanang ka loi thajalaga phaudoga smaina pham chana thukchalaga thamme ngasi se aina su khra chu loi saning ba aidi ai shooting ki ke myam chatlu bani na loi sanabagi tanja do phangki de dana ko aduduna aina phi myam je sum ke leige na lothoga su dum yenge anau bari ba myam ko mix toraga mai yenga matungda sudok pa yaba singuna sudoe aduga phajana mafam chana aina hapchalaga sumaina masana na loshalaga thamme ado myam hojik se chak chara sune ko amuka chak se amuk talam e ba ko aduduna Maggie hore chak chaba hek tokpaga ni ko pung 12 makhai amma sumai tarak pasta chak chaba hek tokpaga chak se lam jal le ma admai tor ga ise Maggie horam bane Maggie mari khak leiraga horaga macha su chak lame na hai bu ko aduga macha ga ibani to chathokke ana tor ga horam bane anga ga su makha da class tauri nunti gi moi summer break leibagi class khra tawe ba ko moi competition kai thokada ba ngang sing yaw bage ado moi ga su tauri aduga hojik ai su sumai tor ga Maggie se horaga habadang chathok sira hana khalaga tawramine habadi chak hek tokpaga chak lamba kedo ai su khangdre ba ko kai hai do khangni myam tawna ba yaw bra smaina ki matam se kai hai do no khangde adum myam nungai na lei biri bra kamai tawri ado ai su dum habadi punsi sina puba mai kai dai tare ko punsi sina puba mai kai da khong se thanga dum chachari hai tare adumangare haini kem laite duga ai gi sumaina ai blog se amuk haujarge na tawbani boko maina hork pase myamna support tawbiyo aduga mamang nushi bigiba di myam support myam tawbigiba dumaina su tawbiyo aduga marak ta khogi professional oina habdi music video album adaidi film myam makhata myam amsu tawjara ani aduda su myamna support tawbiramo aduga matam pumna magtalan chenbi laimagi YouTube channel se su myamna nusibiduna support tawbiyu adagi myamgi minushina ne aina ngasi sigi mafam yoba ngamjara ise nungshie live se ko haukiba myam wari myam am su laikhre aina myam da su share tawga su lakchai adugi wari myam siga habadi aina ngasi oiriba mong siga so difference hai tare ko aingonda thauna bibigiba haidi aina mayam gi mateng dagi mayamna support tawbibadagi mayamna nungsibibadagi aido sigi fibam se yauzaraga lepchaba ngamjabane aduna mayam support tawbiramdragadi ai sigi fibam se yauba ngamjaramoi aduna aigi life ki smaina aigi mafamama leizadana khotana tawjaribase mayam da ai credit se full pininge ado pisu pigani aduga khangde yamna su pukning nungsiye habdi life se punsi se koigi kai haini
ꯌꯥꯝꯅꯁꯨ ꯊꯨꯅ ꯆꯠꯂꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯀ꯭ꯂꯥꯁ 9, 10 ꯑꯗꯨꯃꯥꯏꯅ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯕ ꯃꯥꯟꯗ꯭ꯔꯅꯦ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇꯣ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯗꯩ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯊꯪ ꯂꯥꯛꯈꯤꯕꯗ ꯃꯌꯥꯝꯗꯁꯨ ꯊꯣꯛꯑꯝꯒꯅꯤꯀꯣ ꯌꯥꯝꯅ ꯀꯨꯏꯈꯤꯕ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯌꯥꯝꯅ ꯀꯨꯏꯕꯒꯤ ꯇꯥꯏꯞꯇ ꯐꯤꯜ ꯇꯧꯈꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯃꯤꯁ ꯇꯧꯋꯦ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯇꯥꯡꯀꯛꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯍꯧꯍꯟꯅꯤꯡꯕꯗோ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯍꯥꯏꯗꯤ ꯇꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯋꯥꯖꯕ ꯀꯣꯛꯇ ꯕꯔꯗꯟ ꯑꯣꯏꯔꯒ ꯑꯁꯈꯔ ꯊꯨꯅ ꯂꯣꯏꯔꯗꯤ ꯐꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯀꯥꯏꯅ ꯈꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯦꯅꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯀꯣꯂꯦꯖ ꯂꯥꯏꯐ ꯇꯝꯃꯤꯉꯩꯒꯤ ꯁ꯭ꯇꯗꯤ ꯇꯧꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏꯐꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯖꯔ ꯍꯧꯔꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯋꯦꯕꯀꯣ ꯖꯔ ꯂꯥꯎꯅ ꯍꯧꯖꯤꯜꯂꯛꯄꯒꯤ ꯍꯦꯛꯇ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯦꯕꯀോ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯥꯔꯒ ꯊꯝꯅꯤꯡꯉꯦ ꯇꯁꯦꯡꯅ ꯃꯇꯝꯁꯦ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄ ꯆꯍꯤ ꯍꯥꯞꯀꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯛꯄꯁꯦ ꯁꯨꯝ ꯃꯌꯥꯝꯁꯨ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯃꯌꯥꯝꯁꯨ ꯅꯤꯡꯁꯤꯡꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤꯅ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯈꯜꯂꯦ ꯋꯥꯈꯜꯁꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯐ꯭ꯌꯨꯆꯔꯒꯤꯁꯨ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯗꯕꯀꯣ ꯏꯆꯥꯁꯨ ꯂꯩꯔꯕꯅꯤ ꯏꯆꯥꯒꯤ ꯍꯌꯦꯡ ꯀꯩꯗꯧꯅꯤ ꯃꯥ ꯀꯃꯥꯏꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯗꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯆꯍꯤꯁꯨ ꯍꯥꯞꯀꯠꯂꯛꯏ ꯂꯥꯏꯐꯁꯨ ꯁꯨꯝ ꯆꯠꯁꯤꯜꯂꯛꯏ ꯑꯗꯒꯤ ꯍꯌꯦꯡ ꯀꯩ ꯇꯧꯒꯅꯤ ꯏꯆꯥꯁꯤꯅ ꯀꯩꯗꯧꯍꯧꯒꯅꯤ ꯀꯥꯏꯅꯒꯁꯨ ꯁꯨꯝ ꯈꯜꯂꯛꯄ ꯍꯧꯋꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯌꯦ ꯑꯃꯨꯛ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯌꯥꯗ ꯆꯦꯟꯖ ꯇꯧꯔꯛꯈ꯭ꯔꯕꯅꯣ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯄꯒꯤ ꯃꯇꯝꯗꯨꯐꯧ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯐꯧꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯩꯝꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ hꯧꯖꯤꯛ ꯈꯣꯡ ꯊꯥꯡꯉꯒ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯏꯐꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤꯅ ꯋꯥꯈꯜꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯕ ꯍꯪꯆꯤꯠꯅ ꯀꯔꯤ ꯑꯣꯏꯕ ꯃꯁꯦꯝꯅ ꯀꯔꯤ ꯑꯣꯏꯕ ꯀꯥꯏꯅ ꯌꯥꯝ ꯈꯟꯖꯜꯂꯒ ꯁꯨꯝ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯂꯥꯏꯐꯁꯦꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯏꯁꯣꯔꯅ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯕꯤꯔꯝꯃꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯛꯁꯦ ꯑꯗꯨꯝ ꯂꯥꯝꯃꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯦꯒꯤꯁꯦ ꯍꯧꯔ ꯆꯥꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯆꯥꯛꯁꯦ ꯆꯥꯔ ꯆꯥꯛꯁꯨ ꯆꯥꯅꯤ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯝꯃꯛꯀꯅꯤꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩ ꯃꯆꯥꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯅꯅꯥꯎꯁꯨ ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯗꯨꯝ ꯆꯥꯛ ꯂꯥꯝꯃꯛꯇ꯭ꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯨ ꯇꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯊꯣꯛꯑꯦ ꯍꯥꯎꯔꯦ ꯃꯦꯒꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯒꯁꯦ ꯌꯥꯝ ꯁꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯅꯣꯡ ꯐꯖꯅ ꯍꯩꯊꯈ꯭ꯔꯦꯀꯣ ꯑꯃꯨꯛ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯎꯔꯦ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛꯀꯁꯨ ꯐꯖꯅ ꯄꯥꯖꯔꯦ ꯍꯩꯖꯔꯦ ꯌꯥꯝꯅꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯖꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯑꯩꯅ ꯉꯁꯤ ꯁꯤꯖꯔꯤꯕ ꯂꯤꯛ ꯑꯗꯒꯤꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯀꯥꯁꯇꯒꯤꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯚꯤꯜ ꯂꯥꯏꯅꯦꯕꯀꯣ ꯑꯩꯅ ꯉꯛꯇ ꯁꯤꯖꯩꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡ ꯃꯌꯥꯝꯁꯦ ꯀꯂꯔ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯋꯥꯏꯠꯀꯤ ꯅꯨꯡ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯁꯤꯒꯤ ꯃꯤꯅꯤꯡ ꯂꯣꯏꯅꯃꯛ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯤ ꯁꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯒꯤꯗꯤ
ꯃꯤꯅ ꯌꯦꯡꯁꯟꯗꯅꯕ ꯀꯩꯀꯩꯒꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯡ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯤꯒꯨꯝꯕ ꯑꯃꯃꯝ ꯁꯤꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯤꯖꯗꯣꯏꯅꯦ ꯑꯩ ꯋꯥꯏꯠꯁꯦ ꯑꯩꯅ ꯑꯁꯤꯒꯤ ꯋꯥꯏꯠꯁꯤꯗ ꯏꯚꯤꯂꯥꯏ ꯍꯥꯞꯄ ꯑꯃ ꯈꯜꯂꯤꯁꯤꯅ ꯑꯩꯁꯦ ꯃꯤꯅꯤꯡꯗꯤ ꯌꯥꯝ ꯈꯪꯉꯨꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯉꯨꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯏꯠꯇꯣ ꯀ꯭ꯌꯨꯠ ꯑꯣꯏꯗ꯭ꯔꯥ ꯌꯥꯝꯅ ꯑꯗꯨꯒ ꯁꯤꯁꯨ ꯀꯂꯔꯁꯦ ꯕ꯭ꯂꯦꯛ ꯔꯦꯗ ꯌꯦꯜꯂꯣ ꯑꯗꯩꯗꯤ ꯏꯚꯤꯂꯥꯏ ꯑꯗꯒꯤ ꯕ꯭ꯂꯨꯒ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯑꯥꯔꯊ ꯂꯣꯏ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤ ꯁꯤꯕꯗꯒꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯆꯦꯟꯖꯦꯁ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯥꯟꯅꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯑꯩꯅ ꯉꯛꯇ ꯁꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯏꯚꯤꯂꯥꯏꯅꯦ ꯁꯤꯁꯨꯀꯣ ꯑꯗꯣ ꯃꯤꯅ ꯌꯦꯡꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯩꯉꯣꯟꯗ ꯃꯤꯍꯨ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯂꯤꯛꯁꯤꯅ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯩꯁꯨ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯑꯣꯏꯗꯕꯅꯦ ꯑꯗꯣ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇꯁꯨ ꯂꯣꯏ ꯐꯪꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯗꯤ ꯑꯀꯥꯁꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯄꯦꯖꯁꯨ ꯂꯩꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅ DM ꯇꯧꯔꯒ ꯑꯗꯨꯝ ꯐꯥꯎꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯕ꯭ꯔꯦꯁꯂꯦꯠꯁꯨ ꯀꯁꯇꯃꯥꯏꯁ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤꯕꯁꯤꯡ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇꯨꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯝꯃꯒꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯡ ꯃꯉꯣꯟꯗ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯆꯨꯝꯕꯅꯦ ꯃꯥꯅ ꯌꯦꯡꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯉꯣꯟda ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔꯁꯨ ꯌꯦꯡꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ DM ꯇꯧꯁꯜꯂꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯩꯁꯦ ꯁꯤꯒꯤ ꯏꯚꯤꯂꯥꯏꯁꯤꯅꯦꯕꯀꯣ ꯏꯚꯤꯂꯥꯏꯁꯦ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯌꯥꯝ ꯀꯥꯟꯅꯖꯕꯁꯦ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯀꯂꯛ ꯌꯦꯡꯊꯤꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯍꯜꯂꯦ ꯁꯔꯥꯎꯟꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤꯃꯤ ꯍꯥꯏꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦꯀꯣ ꯀꯂꯛ ꯃꯤꯍꯧꯕ ꯌꯦꯡꯁꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯏꯚꯤꯂꯥꯏꯁꯤꯅ ꯉꯥꯛꯊꯣꯛꯇꯣꯏꯅꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯀꯥꯟꯅꯕꯁꯦ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯚ꯭ꯌꯨꯌꯔꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯏꯚꯤꯂꯥꯏ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯀꯩꯀꯩꯁꯦ ꯄꯥꯝꯕꯤꯕꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯀꯥꯁꯇ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯉꯣꯟꯗꯒꯤ ꯁꯦꯝꯍꯜꯂꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡ ꯂꯣꯏꯅꯃꯛ ꯃꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯖꯨꯟ ꯖꯨꯂꯥꯏꯁꯨ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯅꯣꯡꯖꯨ ꯊꯥꯁꯨ ꯌꯧꯁꯜꯂꯛꯑꯦꯀꯣ ꯅꯣꯡ ꯆꯨꯊꯔꯛꯑꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯝ ꯁꯥꯏꯅ ꯈꯜꯂꯦꯕ ꯑꯩꯅꯀꯣ ꯑꯗꯣ ꯅꯣꯡ ꯆꯨꯊꯔꯛꯑꯅꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯄꯨꯔꯥ ꯑꯃꯨꯛ ꯃꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛꯀ ꯀꯩꯅꯣ ꯈꯔ ꯍꯩꯒꯨꯝꯕ ꯆꯥꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯗꯕ ꯀꯨꯏꯔꯦꯗꯅꯀꯣ ꯑꯗꯣ ꯁꯨꯝ ꯇꯞ ꯁꯨꯝ ꯍꯧꯔꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗꯀꯣ ꯑꯩ ꯁꯦꯝꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯩꯗꯤ ꯑꯅꯥ ꯑꯌꯦꯛꯀ ꯀꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯑꯣꯏꯌꯦ ꯑꯩ ꯃꯃꯥꯡꯗꯤ ꯈꯔ ꯅꯥꯏ ꯁꯨꯝ ꯇꯧꯔꯝꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯅꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯏꯐꯁꯦꯀꯣ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯐꯪꯕꯁꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯕꯀꯣ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯅ ꯈꯪꯗꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯈꯜꯁꯦ ꯑꯗꯨꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝꯈꯔ ꯃꯆꯥ ꯑꯩꯅ ꯀꯃꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦꯈꯔ ꯁꯨꯝ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯀꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯃꯊꯪ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯥꯒꯤ ꯀꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯗꯣꯛꯇꯔꯗ ꯉꯥꯏꯍꯥꯛ ꯄꯨꯕꯤꯔꯨꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯅ
ꯆꯠꯂꯨꯗꯣꯏꯅꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯂꯣꯏꯁꯟꯕ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯐꯤꯁꯦ ꯑꯗꯨꯝ ꯏꯜꯂꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯝ ꯂꯥꯞꯄ ꯈꯣꯠꯄ ꯅꯠꯇꯕꯅꯤꯅ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯌꯥꯝ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯁꯤ ꯐꯤꯁꯦ ꯑꯗꯨꯝ ꯏꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯆꯠꯇꯣꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯉꯥꯡꯁꯨ ꯂꯣꯏꯁꯜꯂꯤ ꯃꯄꯥꯟꯗ ꯃꯣꯏ ꯃꯁꯝ ꯄꯨꯟꯕꯤꯔꯤꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯩ ꯗꯣꯛꯇꯔ ꯆꯠꯂꯨꯈꯤꯒꯦ ꯗꯣꯛꯇꯔꯗ ꯏꯆꯥꯅꯨꯄꯤ ꯃꯌꯥꯗꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯁꯤ ꯆꯥꯗꯣꯏꯅꯦ ꯍꯥꯎꯅꯤꯀꯣ ꯁꯤ ꯆꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯍꯜꯂꯛꯑꯀꯥꯟꯗ ꯗꯣꯛꯇꯔ ꯆꯠꯊꯣꯛꯎꯈꯤꯒꯦ ꯄꯨꯡ ꯅꯪꯉꯔꯣꯏꯕꯀꯣ ꯊꯦꯡꯉꯅꯤꯕ ꯑꯩꯅ ꯁꯨꯝ ꯗꯦꯗꯥ ꯇꯧ ꯂꯩꯔꯤꯗꯣ ꯄꯨꯡ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯅꯦꯕꯀꯣ 3:30 ꯑꯗꯨꯋꯥꯏꯗ 3:30 ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯆꯥꯊꯔꯁꯦ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯆꯥꯒꯦ ꯀꯅꯥ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯐꯖꯕꯒꯤ ꯑꯉꯥꯡꯉꯩ ꯊꯣꯛꯑꯦ ꯃꯌꯥ ꯌꯦꯡꯉꯣ ꯃꯌꯥ ꯑꯁ ꯃꯌꯥ ꯍꯧꯔꯁꯤꯕ ꯏꯗ ꯌꯦꯡꯒꯦ ꯌꯧꯕꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯦꯛ ꯌꯧꯕꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯃꯁꯤ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯣ ꯗꯣꯛꯇꯔ ꯑꯩ ꯂꯥꯛꯑꯦ ꯌꯥꯅꯤꯡꯕꯤꯔꯣ ꯐꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯣꯡ ꯂꯣꯜꯂꯦꯅ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯉꯁꯤꯗꯤ ꯁꯇꯔꯗꯦ ꯉꯁꯤ ꯂꯥꯛꯑꯣꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯕ ꯌꯨꯝ ꯆꯠꯂꯁꯦ ꯃꯌꯥꯝ ꯗꯣꯛꯇꯔ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯒꯗꯧꯕꯅꯦ ꯌꯥꯔꯦ ꯌꯨꯝ ꯆꯠꯂꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯗꯨꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯍꯩꯅꯧ ꯆꯥꯔꯅꯤ ꯁꯤ ꯐꯤꯁꯦ ꯃꯤ ꯐꯗꯤꯕꯨꯗꯤ ꯃꯥꯜꯂꯝꯒꯅꯤꯕꯀꯣ ꯃꯤꯅ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯑꯣꯡꯗꯣ ꯑꯣꯏ ꯍꯥꯏꯕ ꯄꯥꯝꯖꯕ ꯐꯤ ꯑꯣꯏ ꯍꯥꯏꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩ ꯁꯤ ꯐꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯆꯥꯁꯨ ꯑꯣꯏꯔꯒ ꯏꯟꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯣꯏ ꯁꯣꯅ ꯍꯧꯖꯤꯛ ꯍꯩꯅꯧ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯩꯅꯧ ꯆꯥꯊꯣꯛꯑꯁꯤ ꯃꯌꯥꯝ
เสียงเขาปุ๊บไปล้างกันหรือเปล่าꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯁꯨ ꯌꯥꯝ ꯊꯨꯅ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ see you on next video bye bye